why 𝗕𝗣𝗡𝗠𝗡 masak khange 𝗕𝗣𝗡𝗡 na kari gidamta regional interest yumpham oiba political party the vote etriba kari gino masidam hang thawai yaudriba kai gino MPP gi wahang ni Congress party kamai khumbi ni regionalism haiba the very idea itself se masi regional party du the khakta hana yaura kanda madugi platform du tonga kanda khakta regionalism gi activities exercise tawgadaba perform tawgadaba natte akoi 𝗕𝗣𝗡𝗠𝗡 akoi jamna ngasi mahak masamakna tawribe activities khudingmak se maki every single step mahakna phongdo iba every line every statement khudingmak se madu regionalism oriented oiba mahaki maraibak majati mahaki khunai sigidamakta ne haibase maduda clearly reflect tawjaba khaktane ba haibe yai karigino adoi tardi regionalism haina adudi ngasi gi Manipur gi lairiba MLA humpu se masida question tawbiramdaba karigino MPP na why only this question is being arised to Congress party ado Manipur People's Party se akhoi Imphal Free Press ta 17 March 2023 da sumaina hai Manipur People's Party no longer exists in the ECI record haidana adumaina suk yamna phajagraba regionalism gi outlook si akoina su aduki matik wholeheartedly support tawjariba party ama asigumba se sumaina moi gi internal conflict crisis mayam ama leire harakanda maru oiraba lai gi masak oiraba adugumba akhoi gi lei gidraba lai oigraba Chief Minister oi biramba kaya ma puthokriba adugumba party neba adugumba party duna akhoi gi forefathers ki grandparents ki victory adugumba glorious oiba achievements mayam duda akhoi baba di adu orambani akhoi pupu di adu orambani hairaga aduda adum nungai thoga lei thoba giraba ngasi khakta makeup thora ise haiba question ju la oidaba natte okay pakhum pi aduga ai ma wahang amda lakcha hoge ngasai gi jo pakhum du mapung phaudraba ngasai gi winnability se 𝗕𝗣𝗡𝗡𝗠 as a candidate of Congress party aduga Manipur gi hojik leiriba reality the ground the winnability gi masi gi supporting points sing se kari lege sin how far pam mas prajana kam yamna accept tobire adagi social media the virtual world and again reality the kam masi gi appreciation kam lai aduga thengnagadoriba matik chara ba mapangan kallaba hojik political contestant mayam se thengnaba matamda kadai phawbo mapangal kange dege habana chingba hojik winnability gi question se si swai si the Congress na kita pakhum pibi masi sigi matang sine yamna keno tawrise akoina Congress party na thengnagadoriba atopa rival candidate sing se akhoi hoi as a human being moi side amada yam pharamba yai but Manipur bu 36 lakh ase gi voice represent tawrugadori neba Delhi da chatlaga parliament house ta sigi matam sida akhoi ngaki sauning bana ngaki nungai taba pokpana ngaki akhoi leirakta laikai da khungang da community hall macham da chatlaga akhoi miam da akhoi inot hapaduna khakta yaroeba tasengna lawgadoriba system sida involve tawre harakanda hayeng lawrakpa yaba phirep na karino kadai bhawba akoina voice raise tawba ngangani yengone ngasi gi lairiba BJP gi MP ahum se Manipur gi MP ahum sibu parliament da ngangbagi matam pibidre aidi union minister of state oirubani na ngangba yadabagi ne kan hairaga parliament house tu dai thoraga Manipur da laaga press meet tawraga mai ka amadagi tongana video mate am thagalaga adamain tawraga miyam da clarify taweba sibu haunari braba MP oiraga parliament house manung da wa ngangba yahandi hairaga mana adu dai da haraudna tumin leido lemani na khallira khangdieba adagi masidai da Rajya Sabha gi su mangai kaim haide kaim tawde sigumba mayam si urakanda moina lawra iba role mayam siga hairiba akhoi gi Congress ki mirep sina lawgadoriba role se masi ani si huge difference layaba adagi atopa rival candidate su mangai akhoi tongana magi fajana completely set up tawraba grassroots tagi lairiba structure mayam se masi su side by side chatmina daba yar oeba yamna hollow oina malang da tawraga akhoi hekta street corner gi meeting khara tawraga hekta akhoi yaba nateba aduna asigumba mayam si leira akanda plus point mayam si yaur akanda mahaki winning capability mahaki leijariba masagi plus point mayam ama party na mangonda push up tawre harakana tongan ba maduda pirakada effort siga adagi mahakna lawra iba handaki sanglaba matam sida lawra iba mahakna miyam gi kholao oina represent tawraga mana lawbiriba role mayam se masi yenga kanda hujik mapang khuding makta yamna mature oiba yamna chinglemba yamna ingtappa mating thokpa
mathau na leiba guts leiba hayang parliament da taseng na India gi mipum khuding mak tongan ba from all walks of life ta gi laiba mayam se masiga compete tawr pangam gadaba face to bangam gadaba Manipur kan bangam gadaba misak se akhoi gi thado iba candidate ojabi mol natana kanam leite ba dur madi asigumba misak se masina Manipur si represent tawr kanda oirakpa purakpa awon ba ahong do akhoi amtang yingmin na se ba aduna atopa mayam si de akhoi masi yamna di ai atopa di haining de tawbudang bo akhoi party na project tawjariba candidate sina khwaidagi matik chaba amasung mahakna laurakadaba role and responsibility se angaka phangna laurakani haibase ai masi thamjabaga loina na ai line amatanga ai haijaramge hujik se tawisi yengbioba ngasi paliba BJP sarkar sina adagi maga chatminariba tongan ba political party magi alliance partner mayam se masi su yengbioba yengo mi 36.49 lakh nearly mi lakh kuntha tare thi Manipur gi entire population se akoi moi humpu sina ngak pi dawri bra humpu hairoi congress ki manga de akoi lobham thokpa role lawri opposition da su leibane moi yankhai manga sina mi lakh kuntha taruk ka lising yankhai se ngak kadra natragana Manipur gi entire population mi lakh kuntha taruk 49,000 sina moi yankhai manga si ngak selaga oina leigadra ba huji si question ji Manipur si praja na oina MLA minister ngak sel leire MLA minister moi elected mayam sina ruling da leiriba moi mayam sina praja gi thawai punsi life and property ngak pi sen bi gadra haraga pura taiwan na bane ba sidai da moina tawri se aduna sigumba moiga chatminnariba party mayam si chap mangai magi opportunity khara phangnana bagi damakta wahai amata haidana sarkar na tawriba soiba khuding makse loina yasallaga loina tasallaga leiba aduga side amadana yamna leibak ningba saba RPI naga tawri se BJP dadi nongta question tawdaba nongmata asoiba system sida moigi governance sida hotrong hona leiraba mayam sida di question amta tawdaba moigi mathakta protest amta tawdaba karigum wahai amta haidaba aduga somdana leibak nungsibadi dum saba asoiba support tawriba mi sibu leibak nungsibairaba leibak manghannaba policy program da dum yaraga tumin leisaliba mi sibu leibak nungsiba kawgadraba masu leibak manghanbagi part ama nattabraba masini akoina huji haijaningi de aduna handaki election sidi irai laiba election oiroi aduna akoi tajop akoi candidate ama hector project tawraga yagadaba natte aduna akoina thadok chariba sigumba miyamna su yaba miyamna oina hena akoi ma pame hairakpa asigumba miyamna nungsibiba miyamna thaujal pibirakpadagi India Bloc Alliance na so phajana tare tararak thokna khanare harakanda hairiba candidate se koina project tawjabane akoina su sungsoi soidana mai pakani haibase ai mai pakani haibase congress ki thajabani aduga last round amdaga inski advantage si lower kanda congress party ne Manipur da thengna godur election sida kadai phaw khudok chaba legani and again aduga congress party ki khudok chadaba sing hairaga di mapungoina congress party ki leiriba masing yamda MLA sing aduga congress party gi kahudaba haiba tare mamangi assembly election da kahudaba strong contending candidate ma'am si ma'am ze activate to bungam godra swaida haiba wahang sing sini aduga India Alliance block ki masigi advantage se congress na swaida exploit to bungam godra masigi khudong sab se lobung godra haiba wahang sing sini kari happening congress party somne congress ki akoi lai basi MLA manga khaktane masing yamna yamjadaba adugumba opposition party amane adubo yamna interesting oiribati akoi like minded koi tongan ba political party mayam ama punjal laiba masigi mapungoi ba pandam di karino harakanda ngasi India amasung Manipur da chathariba RSS amasung BJP gi lengak sason je makhoi gi manung da tawriba makhoi gi aron ba pandam policy jamna tamthiba kiningai oiba makhon thoktana tapna mibu kak laksallaga hatliba je mase pura cold war dauna akoi sathariba aduguma makhal amaneba adu Manipur prajana masi myam se tapna realize tawrakpa haurakpa loina na hairiba tongan ba political party India Bloc Alliance sina su akoi masi common
goal ama thamdaba yaroi common objectives ama leitaba yaroi maduna masi ekoi punna collectively fight tawminare harakanda mangda tariba challenges difficulties obstacles mayam se ekoi overcome tawre harakanda anauba manipur ama awonba manipur ama hena phaba tangdu leitaba mahausagi manipur yamna ingna chikna amaga nungsi chanana harau tayamna hingminaramba leiminaramba dugumba khunai do amuk restore tawrakpa ngamnanaba democracy bu wahan thokle helaktriba ngasi dictatorship ki lenga o helaiba constitution bu khongauna reiba constitution na piriba chana pathap chana kanglon kaya amabu makoina law ji makhut ta pai harakanda sakti pairabane ekhoi di sarkar pairaba party ne haidana tawningba moongda season ningba moongda every government ki institution khuding machineries khuding makoina season ningba moongda season na reiba se masi punamakta kalhaudaba yade India haiba leibak se kalhaudaba yade Manipur haiba state se amuk hana santi hanjal halaktaba yade akoi hena chaukhatpa leiba ama ohendaba yade haidana akoi punna collectively decision si longminnare hairakanda masigi election asida akoi fight tamina na baware lauribani aduna ama khaktana akoi tawrakadaba thabakka mi ahum mari na punna thangminnagadaba arumbagi weight handharakpadugadi akoi burden je khara makhaide adum khenagani haijariba aduna akoi India block na Congress party khaktana laugadaba role do leibak si pugadaba bhar do akoi tongan ba political party mayam siga punna thengnaminare hairakanda Manipur da soidana santi hanjal halaktaba yaroi akoi tangdu leitaba peace and stability akoi harmony akoi puraktaba yaroi habese masigi wakhalon dane aduna ne aina hobadagi hek haijariba handaki election sidi chumna pangthokba icham chamba mamang ngai da thokiba election natte handakti akoi gi voting right che chahi manga gi punsi je koina mingonda no magi nghaktang mikup khara nammu baduna chahi manga je koina elected legislature mayam sida koi pura kathokhrabne surrender tawkhrabne ba aduna koina surrender tawriba misakto afaba oiramagadi phaba aikoi punsi jibu sanabge moongda sanaba ngamiba ngasigi paliba sarkar menungsi karimata yaudaba suk tamthiba lo masak khangaktraba tawning bada tawriba sigumba sarkar se masi amuk halaktanaba aikoina yam munna voting rights exercise tawba tai aikoina ngahak ki phongpham khara soigibana wakhal khara khanda haudabana aikoi chahi manga punsi je chahi manga gi punsi je yamna tenba matam nate sangraba matamne masi aikoi kham thengna waga doribne ngasi wari sumaina aduna maseida law and order si phajana strictly maintain tawbiraba karigumba masigi paliba BJP lengak sason sina Election Commission of India na so thamoi seng election conduct tawbiraba moigi EVM machine sida akoi pamdaba nattaba kari tawhaningdaba mayam moi manungda tawbirakpa nattaba thamoi sengna paliba lengak sason BJP sarkar sina vote thadaba matamda nattaba pambai season nabidraba Election Commission of India na phajana strictly maintain tawbiraba law and order mayam se lairiba leiba ki government ki machineries mayam sina so phajana akoi law ji ngakna akoi miyam sida magi voting right chi pangthok hanba ngamba matamda Manipur da soidana awonba malakani akoi na project tawriba India Alliance ki India block ki candidate se akoi phajana mai pakani haibase haijabaga loinana yengo hujik se ngasi ji yausang kumhei gi ahoba numit neba adu kanabu haraurige maithongda kana maka lamna leinarige ba yausang ne haiba baw kauna gre lai harau hanba umang lai harau ba asuk lu hraba maitei phurupudi yam nungsiba saba leibak ningbadi yam saba lai harau hanba baw thingjan bangamba lai harau hanba lephan bangamba sarkar ne ba ningol chakhoba tawhandaba ningol chakhoba numita mibu ningol singi mamittagi mitlu pirang sinthan bangamba asigumba sarkar sinabu masinabu leibak nungsibaga su sariyeba akhoi ji mafam amada confine tawraga thamjalliba masidaida ngasi phawbada kaino tawdriba lanju loisan bangamde yengbio ai loisan jage lanju loisan bangamde loisanaba waroisin puraknaba lalongsu yate road map amta su puthokte sida praja miyam ji hoi tumin adum yaraga leirineba aduna aikoi makeup thokpa matam oire praja so aikoi sarkar gi mathakta question thongdong tawdriba si kari gi no ba aikoi miyam se ware na machi da aikoi wabagi nungaitaba pendabagi discussion di machi tawnaiba leirakta khulakta yumda leikaida adu pendriba mayam se kanana masigi daita logadabano haiba
मिसक्तुददि अखोई नोंगता ताइनद्री वहंग हंगद्रीबा अदुना मसी पुनमक्से बीजेपी ना करीगिनोबा अखोइना मतम खुदिंगमक्ता अमगा नुंसिना हंदबा ननबा बीजेपी की मागी लेंगाक सासोनसिना सिल्लिबसे मसिदगी तोंजबा कानाबा फंगिसिना करीगिनोबा लेबाक नुंसिबदि साबा लेबाक थोगाइबदा यावरिबा मागी कैबिनेट मिनिस्टर अनिदुबुदि एक्शन अमता लौदबा सिगुम्बा सरकारसिना मियामसिदा उच्चायरगा लेबाक नुंसिबा सारिनेबा यंगोबा अदुना मसी तौबिगनो politics हाइबसे it's not a cup of tea for some puppets मोगी चाबी थारगा चटप याबा मियोय खरगी मसी सानाबुंग नतेबा मियोय बगी पुंसीदा लीला ड्रामा सानारगा लेबाकसि कांगखोंग चाहले हारकांदा लेबाक नुंसिबा सारगा मोगी तौनिंगबा मोंगदा तौरे हारकांदा इलेक्शन से अखोई सुमाइन तौरगा तोंगान प्रोपागंडा म्याम तौबुदुना कानारोयबा लास्ट ओइना आइना मसिदैदा लोइसनजरकपदा हाइनिंगिसे सरकार सिना सुवारबा टाइमिंग सिदा यंगो करिगुम्बा मता सेंटर दगी मतेंग अमतसु लौदे यूनियन मिनिस्टर अमतसु लाक्ते मोइना चटलगा उनब्रासु उनरुदे प्राइम मिनिस्टर ना वाफम अमतसु फोंगदोकपसु लैते सिगी तालकसिदा खांगाबोक केंद्रगी कांग्रेस की ऑनरेबल एमएलए श्री ओक्रम सूर्य कुमार ना लेंगाकसिदा क्या मतिक फजबा एडवाइस अमा पीबगे हाबदा कंसल्टेटिव मीटिंग ओइना कइनो फजना तौबिरे हारकांदा अखोइगी कंसल्टेटिव सजेशन हाइबा तारे सेंटर दा लान से लोइसन बीबा ngamद्रगसु लोइसन होना बिगद्रगसु खम थेंगना लान सिना 3 मे दगी हौरगा अखोइ चथरइबा इरांग सिना मरम ओरकांदा लान सिना मरम ओरकांदा मिपुम खुदिंगमक्से वानारेबा वारबा प्रजा म्यामसे सेन थोकफम लैतदना सुबम नोबम पैसा तानबम लैतदना वारबा म्यामसे मसिगी खितंगदसु रिलीफ फंगजनबा अवाबसि कोकजननबा पैकेज ओइना हाइगद्रा खरा सेंटर दगी 3500 crore मुक मतेंग लौरगदी अवाबसि खरदसु मेनखतप ngamgani सजेशन फजबा अमा पीरे ngasi बीजेपी की लैरिबा एमएलए मिनिस्टर मयामसिना करी सजेशन पुथोरप यावे करीमता तौब यावदे अदु हाइरिबा सजेशन से ऑनरेबल चीफ मिनिस्टर श्री एन बीरेन अमुक सेंटर द चे इरा थाखरे रुपा करोड़ लिसिंग अनि मतेंग पांगबियो स्पेशल पैकेज की हाइदना सुमाइन तौदना फजबा सजेशन अमतसु पुथोक्तबा रोड मैप अमतसु पुथोक्तबा लान सु लोइसनदबा अवाबसु को अंदबा सिगी मरकसिदा मयामसे कंगाउना हल्लगा चायरगा मतम की तोंगान बा स्टेटमेंट पीरगा मीजे गावहल्लगा नेबा थम्मीसे मदुना मसी पुनमक्सि तोकपीरा कांदा अखोई भोट सी नियम चुमना पांथोकपीरगा हंदकि लाकदौरिबा मिखलसिददि आई भोट की मतंगसे मयाम से वाना बनेना आई भोट का याम हाइबो हाइजनिंगदबने अदुबो तौदबा यादबा नानथोकपा यारोइदबा स्केप तौबा यारोइदबा अखोई इथौ अमा ओइरागदबनिना मतमसिदा अखोई वोटिंग राइट से नियम चुमना सिजनरगा ngasiगी पालेबा लेंगाक सासोनसिदा पारा मतम बिसे हाइबसे आई मियामदा अखोई पुनमकी मफमदा हाइजरी ओके याम नुवाइजै अखोई कांग्रेस पार्टी की वफम से अदुगा लोइसनबगी तंजादुनी अखोई अरोइबजे